Lakhipuronline puthokchaba January ki tang kun irai numit ki Khomjinba Pao tabirase. Ahanbada maruoiba pao. Pradhan Mantri na video conferencing ki khutangda nauna thabak hablaba miyoi singda appointment letter jenthoklagani. Sagnai raba Assamese kabi Gyanpit Nilmani Phukon laikidre rajya ki thakta ikai khumnaba phongdokre. Ngangjunaba makhalgi jerum sabana hakjang sokalli haina akhangai singna phongdokre. Amukona URC gi makhada leiba rehabilitation center singda ahumlak subo ina chatuna yengsinkre. Indian Red Cross Society Jiribam District Branch ki chahi gi mifam pangthokre amasung Jiribam Cricket Tournament ta BYDA na Sunrise pu run marfutara da maithian kre. Haujik mapungoiba pau tabirase. Pradhan Mantri Narendra Modi na video conferencing ki khutang da ngasi ayuk pung 10 makhai taba matamda lainga ki department sing amadi organization sing da nauna thabak hablaba miyoi sing da appointment letter lising humbutra mathoi yenthoklagani. Thoramasi da nauna thabak phanglaba miyoi sing da Pradhan Mantri na wangangani. Rozgar Mela asi Pradhan Mantri na naha sing gi thabak pibada ahenba bideng sangani haina phongdokhibagi makha tarakpa thoramni. Nauna thabak sangba miyoi sing asi junior engineer, loco pilot, technician, inspector, sub-inspector, constable, stenographer, junior accountant, Gramin Dak Sevak, income tax inspector, oza, nurse, doctor, social security officer na chingba lenga ki tongan ba phamsing paigani. Sagnai raba Assamese kabi amadi Gyanpit Nilmani Phukon garang laikidre masagi chahi 34 sukre. Rajya ki thakta ikai khumnaba utuna mahaki aroiba mathomangam ngarang Guwahati da pangthokre. Panbayai Kabi Nilmani Phukon 2021 da Gyanpit mana 1981 da Sahitya Academy mana aduga 1990 da Padma Shri mingthol phangkrabani. Mahakna laikhidabada Mukhya Mantri Dr. Himanta Biswa Sharma, Rajyapal Jagdish Mukhi, Kendra ki Mantri Sarbanand Sonowal na chingba akhanaba miyoi singna awaba phongdokre. Kabi Nilmani Phukon January ki tang 18 da Guwahati da laikhidabani. Khanganjaba ma All Assam Manipuri Doctors Association amda Mitei Pukailup Lakhipur amasung Bir Tikendrajit Ningsing Lup Kaptanpur na punna silangduna free medical camp ama lakliba January ki tang 12 nongmaijing nimita Kaptanpur ki Wapokpi turning da Bir Tikendrajit statue ki manakta number 1marifu Kaptanpur LP school da pangthoklagani. Hairiba thoramasida mathau tagadaba hidak langthak kharasu lemna pinanaba thorang tawri. Medical campus da senior physician, SMC ki professor, dental surgeon chingba sagnai raba doctor singna saruk yaragani. Thoramasi da lamdamasi ki miyamna kudong saba lobi honaba sillang liba singi maigedagi Mitei Pukailup Lakhipur ki secretary Maibam Manithon na paujelakli. Ngangju naba makhal ki Jerum Singh Chabana hakjang sokalli haina akhangai singna phongdokre. Bharat ki mafam kharada maruoina West Bengal da makhal asigi Jerum Singh yonba thengnabagi matangda hairiba jerum makhal asi chabana hakchangda amangbo ehli hairi. Yen macha onbagi damak incubator da Jerum Singh thamba matamda changchatta chada humphudi macha oli aduga lemhoba chada nifu macha onba ngamdaba ngangju naba machu olaba Jerum Singh oiragi madu cake saba karkhana singda yoli hairi adubu hairiba ngangjunaba makhalgi Jerum Singh asi chabada hakchangda amangbo ehli haina Jadavpur University ki professor Dr. Prashant Kumar Biswas na pauche amada phongdorakli. Asiguma makhalgi Jerum Singh asi matam kuiraklaba matamda Salmonella makhalgi bacteria yaurakpa amadi hydrogen sulfide samlakpa na maram oiraga hakchangda amangbo ehli hairi. All Manipur United Clubs Organization Amukona United Rehabilitation Center URC gi makhada leiriba Rehabilitation Center sing yengsinbagi ahum suba khongchet waina Chain of Freedom Foundation awang kuno mayai lekai Patsoi Imphal West Chungoi Foundation Recovery Home Hainopok mayai lekai Imphal da leiriba Rehabilitation Center da chatuna yengsin kre haina amuko gi maikei dagi Laisram Krishna Chandra Khuman Secretary Publicity ki cherola mada hairi
Yengsin khongchet asida amukogi Secretary General Dr. Norendra Thokchom, Organization Secretary Koisam Santos, Assistant Organization Secretary Pratap Laisangthem, Executive Member Hisnam Foreign Amadi, URC ki President Puspa Kantana Chingbana Sarugyaki Haina, Cherola Cinema Katari, Ngarangi Khongchet asida Maruaina, Center asida Lairiba Nahasinga, Punna Pamina Duna, Tungi Punsigi Damak Waribatai Kea, Sanaki Loinana, Center Singasigi Founder Singa Supamina Duna, Apaba Tabak Thoram Sing Pangtok Pagi Matangda, Kananina Bagaloinana, Lamda Masida, Masing Yamba Nahasingna, Mayai Kabani Sagi Ipakta, Iraq Nariba Sidagi Kanana Bahona Minasi Haina, Amukogi Maike Dagi Pauzelakli. Indian Red Cross Society Jiribam District Branch ki Chahigi Mifam Jiribam Higher Secondary School da ngarang pangthokre. Mifam aduda Senior Volunteer Tab Tahengmang Pangmei IRCS Jiribam Branch ki President L. Ranjit Kumar Amadi IRCS Jiribam Branch ki Lifetime Member L. Jamini Kantana Mathangsidna Chief Guest President Amadi Guest of Honor Oina Daistapam ki IRCS Jiribam Branch ki General Secretary H. Rajen Kumarna Taramna Okpagi Warul Piki Thoromgi Manung Channa IRCS Jiribam Branch ki Treasurer Oiramba P. Sanauton Amadi Life Member M. Priyo Kumar Laikidabada Awapa Pongdoki Mifamna Acting President Oina H. Rajen Kumar General Secretary L. Jamini Kanta Amadi Treasurer Oina N. Biras Amadi Executive Member Oina Member Taranitho Yauna Pune District Committee ki Executive Member Oina Khanki State Nominee Oina L. Jamini Kanta Amadi L. Biras Pukhanki Jiribam ki Bidyanagar da laiba Multipurpose Sports Complex da Jiribam District Cricket Association na silangduna chathariba Tarahumdu Shuba Late L. Rohini Kumar Singh Memorial Cricket League 2023 gi ngarang sanakiba match da BYDA na Sunrise pu run marfutara da maitian kre Sunrise na toss ngamduna fielding tawki BYDA na batting tawduna over kunipan da all out oiraga Run Chama Marfu Humde Laurumki Sunrise na over Kunhumdoiga Bol Mangada all out Oiraga Subnatagi Run Marfutara Humdoi Lobangamki Match Aduda BYDA ki Sanaroi Javed Loskorbu Man of the Match Oina Khanki Match Adu Pradeep Kumar Amadi TH Prem Kumar na Umpire gi Thodang Lauki Ngasigi match da Ichel Club Amadi Gwakhal Team Anina Sanaragani Nungairaba Paujel Anoba Chahina Lakpaga Iroinana Ingudam Shopping Complex Konjing Lekaina Adom Gidamak Yamnamak Tomthin Oiraba Potlam Kaya Puduna Lakchari Yum the Chang Dabayadaba Potlam Kaya Gift Item Kaya Loinana Fancy Item Sing Angangi Sanana Potlam Sing Amadi Adom Hek Ubada Pamgadaba Smart Gazette Kayama Ahongba Mamalda Panganjaragani Nauna Dukan Hangba Singidamak Wholesale Gi Mamalda Pina Nabagi Kudong Sabasu Thamjari Ngasimak Lengsin Biragu Ingudam Shopping Complex Konjing Lekai Kasarasam WhatsApp number 94351 76126 Natraga 7896 171 841 number asida pau phone birago Aroibada Maroiba Pao Omukhanna Pradhan Mantri na video conferencing ki khutangda nauna thabak hablaba mioi singda appointment letter jenthoklagani Sagnai raba Assamese Kabi Gyanpit Nilmani Phukon Laikidre Rajya ki thakta ikai khumnaba phongdokre Ngangjunaba makhalgi jerum sabana hakjang sokalli haina akhangai singna phongdokre Amukona URC gi makhada leiba rehabilitation center singda ahumlak subo ina chatuna yengsinkre Indian Red Cross Society Jiribam District Branch ki chahigi mifam pangthokre amasung Jiribam Cricket Tournament ta BYDA na Sunrise pu run marfutara da maitian kre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare